Akasbani Imphal, Nolini Devi na pau pajari, ahanbada maru iba pau. Manipura COVID-19 na nabadagi pagalapagi sang sada yangkai dasmik mari ahum yaure, miyoi satuk marpumapan naba pakre. Council of Higher Secondary Education Manipur na loba kumsi sahigi class 12 parikya gi lemhuriba subject sing ngasidagi haure. Amasung Malim ki oina khwaidagi chawba phamung lising tara leiba Sardar Patel COVID Care Center ngarangdagi salaiba hudokre. Manipura COVID-19 na nabadagi pagalakpagi sang sada yangkai dasmik mari ahum yaure. Haujik phawbada miyoi chatuk marpumapan naba phaduna mayum da halankre. Raija asida haujik phawbada miyoi lising machahum humputaro COVID-19 positive oiba thingnare. Raija sarkar ki COVID-19 control room dagi thokpa cherol amana hai. Haujik sarkar na salaiba quarantine center da miyoi lising mazatat marputara tare leiri. Community Quarantine Center da namiyoi lising mga chama kuntrani thoi amasung sel piraga leiba quarantine center da miyoi zamri yangkai humdoi leidi. Imphal ki RIMS Hospital da cancer layang bagi thabak ngasidagi mahusagum hauragani. RIMS ki Medical Superintendent Professor C.S. Arun Kumar nahai cancer ki OPD hanagi mafam duda adumak hangani aduga radiotherapy ward chu hangdoklagani. Assam da ngarang khaktada COVID-19 positive case atret kuntra manga thengnaki masigi manungda Guwahati sahar khaktada miyoi chamwa yangkhani thoi positive oiba thengnaki masi tharaga raija atuda hujik phawbada COVID-19 positive oiba migi masing lising taramathoi satret kuntra taruk sure masigi manungda active case na lising mari sani marphu taruk ni ngarang miyoi satruk marphutara hospital dagi discharge thokhibaga loinana miyoi lising tare chamri kuntra humdoi naba phakre miyoi tara marina lekhidre Tripura da positive oiba migi masing lising chamwa marphu sure masigi manungda active case na chahum humputara humdoini miyoi lising sani subna taruk naba phaduna mayum da halankre raija atuda hujik phawbada miyoi ama laizat asidagi lekhidre Nagaland da miyoi changma humputara nipan positive oibagi manungda miyoi chahum yangkai tongan ba hospital singda layengli Arunachal Pradesh da miyoi chani humpumapan positive oibagi manungda active case na chama marphutara ni masigi manungda miyoi humputara nipan discharge tawkre miyoi amana laina asidagi lekhidre Mizoram da positive case chama marphutaruki manungda miyoi yangkai humdoi center singda layengli miyoi chama kuntra humdoi di naba phaduna halankre Sikkim da hujik phawbada miyoi chama kunmanga positive oiba thengnabagi manungda active case yangkai mathoi leiri miyoi humpumathoi naba phakre Meghalaya da punba masing humputara ni thoi positive oibagi manungda miyoi nipu humdoi naba phakre raija tu da hujik phawbada laizat asidagi miyoi ama lekhidre Council of Higher Secondary Education Manipur na loba kumsi sahi ki class 12 parikya gi lemhuriba subject sing ngachi amasung hayeng pangthoklagani Council na thokpa zero lamada hai parikya hek loibaga mathangi numitagi evaluation hauduna atuba matamgi manungda parikya gi fall lauthokna bahunagani ngachi center yangkai mathoi da mahairoi lising ahum satuk dara nipan aduga hayengna center kunmari da mahairoi chamngani futare na parikya thagani Parikya thariba mahiroi singna makoi makogi center tamna chatpada khudong sadaba mayok narabadi maki leiphamga khwaidagi naknaba parikya center da masagi saktak se utlaga parikya thaba yagane haidi pangthokliba parikya asida yawgadoriba official sing amadi mahiroi khudingmak kendra mati raija sarkar na piriba chatna kanglon sing mapung phana ngakadabani haidi Manipura delimitation gi thabak thauram chathagani haiba asida CPIM na yaningtaba phongdokli Kendra Sarkar na Delimitation Act lising ani gi makhada Manipurda lising ani amagi mikok thibada yumpham oiraga delimitation taunaba thaurang tauriba adugi matangda dolasina kupna khanare dolasina lising ani amagi mikok thibada yumpham oiraga delimitation tauba yaroi delimitation ki matangda rajniti dol pumna maki mifam anirak pangthokre masi yenglaga Mukhyamantri na rajniti dol pumna maki mifam mama atuba matamda raija asigi miyam gi swartha yenglaga kaubina ba CPIM Manipur State Committee gi secretary na thadorakpa cherol amana haidi tabiripa pawasi Akasbani Imphal dagini Malim gi oina khwaidagi chawba phamung lising tara leiba Sardar Patel COVID Care Center ngarangdagi lebagi konung Delhi gi Satrapurta leiba Radha Saumi Satsang Bizda salaiba hudokre COVID Care Center asi Indo-Tibetan Border Police na salaibani
Delhi ki Uparajapal Anil Baijal Malengi Khwaidagi Phamung Masing Yamna Leiba COVID Care Center adu hangdokhi. Masigi mathakta ahenba thaurangsingsu Border Police asina paikhatle. Center asida Kendragi Armed Police Forcing amasung Border Police asigi Dr. Lising ama nurse amasung paramedic staff singna mathau tawri. Center asida mi hondok honjin tawbada khudong chanabagidamak ambulance humputara manga thamle. Ngarang miyoi kunmathoi hospital asida layang bahokre. Ngaksel Mantri Rajnath Singh na Griha Mantri Amit Shah amasung Haksel Mantri Dr. Harsh Bardhan Galoinana ngarang Sardar Vallabhbhai Patel Hospital da Chatuna Hospital asigi phibam yengsinki. Amaromda lebaki konung Delhi da leba COVID Hospital Singda Delhi Sarkarna ICU bed singi masing hengat hale. Assam da ising zawgi phibam tapna phagalakli. Rajya tuta senba maru eba turel singi imai tapna hantarakle. Sarkar ki serol amana hai jila tara taret ki miyoi lak taret lom ising ichaw ki awaba mayok nari miyoi lising mga domna sarkar na hangdokpa relief camp singda changjapam lawduna leiri sahi asigi oina anirak suba isaw asina rajya tuta hauba mahimarok sing paktakna manghalle Manipur da su haukiba numit kharani asida singi lamdam amasung tampaki mafam kayada nong kana subadagi Imphal sahar fauduna seliba turel singi imai khanghen hengalle Nambul Turel amasung Rajya asigi maru oiba Turel ama oiriba Imphal Turel ki imai ngarang dagi ngasi phawbada khanglen hengatki. Odisha da security force ka khuthongna bada Maoist mari sire thaudo adu ngarang Rajya adu ki Kandamal jila gi Tumodiban jungle da thoki bani. Thaudo adu gi matungda Rajya ki DGP na hai khuthongna bagi thaudo adu da Maoist ki miyoi mari sikhi. Akaknaba paw ama phangbadagi security force ke special operation group amasung district voluntary force na maphamadida thiba humbagi thabak sathabada nakalani ki marakta khuthongna bagi thodok adu thokibani marak sida Jammu Kashmir ki Kulgam da nahan security force ka khuthongna bada lekhidaba terrorist ani adu COVID-19 positive oiramle police na thokpa zerol amana hai siriba terrorist sing adu daki sample sing lawrba matung test tawbada positive oiba thengna bani Sarkar na haidi leibak asida COVID-19 na naramba miyoi lak mari lising mapan subna marpu humdoi naba phakre amisung naba pharapagi sangsa da humpu dasmik tare yaure haukiba numit nini asida miyoi lising tara mari sanipan yangkhai taruk naba phakhi naba phagalakpagi sang hengalakliba asi Rajya Sarkar amasung Union Territory singna ajetba phirep amaga loinana honabadagini Imphal da ngasi phongba pause singi maruiba pau singi damak hojek Wahengbam Rajesh leide Rajesh Thagachari Nolini Imphal ngasi phongba pausi singi ahanba amasung anisuba headline oina phongnariba pausingdi Jiribamda COVID-19 ki case khangen hengalakpadagi jila pumba complete lockdown thamkre tongan ba sangstan singna mahi loisang sing hangdoknaba prastab tawri haibisna Imphal Free Press ki ahanba amasung anisuba headline tawri COVID-19 ki apunba masing lising ama chahum humbutaruk yaure naba phaba masingna active case dagi hele Jiba mgi mapam kunitoi containment zone ni haina lokthokre ngasi rapid testing kit lising tara manga yawraklagani haibasna Sangai Express edition animaki ahanba headline oiri pause ani asigi ani suba headline oina disqualification case singi hearing ngasi sathagadori haina fongle Jiribamda leiba paumising ngasi swab test tawragani containment zone kunmanga sukre ILP monitoring cell thamlagani laingak na mitop sing maning tamhanduna thamliba asi akanba mieng sanglagani haiba haumi gi wafam Isel Express ki ahanba amasung anisuba headline oire Bharat na Russia digi masing henduna COVID-19 ki khwaidigi solaba leibak singi manungda ahum subada leire haibasna naharugi thaudang poknafam amasung Manipur melgi ahanba headline ori Manipur da delimitation tawba yaroi haiba CPI engi wafamna Manipur melgi anisuba headline tawri SOP semduna mahi loisang sing hangnaba recommend tawkre haibasna naharugi thaudanggi anisuba headline tawre NPP gi MLA mari gi apamba pithopa ngamdabra haibasna poknafamgi anisuba headline tawri nga subas masana resign tawkibani nampu hapu tawkiba leite haiba Congress ki wafam IM gi wahogdagi governor ga Nagaland lenga ka kanna mungnarakle haibasna sana laibaki ahanba amasung anisuba headline tawri COVID-19 gi luraba tanjasida education system ningtina prepare tawgodabani mahi sangsing reopen tawnaba laingakna honagadabani assembly kendra nipan gidi delimitation natana atopa upai amata leite haibasna irebaki ahanba amasung anisuba headline ore
Dr. J. Suresh Babu Chief Secretary ki thau pubagi matam sangdok halaba yari Manipur University ki registrar yauna staff khumpu manga gi appointment order sanahan biganu haiduna High Court wakalagle haibasna huyen lan paugi ahanba amasung anisuba headline ori ki home metric ton tarataruk jiribam dagi lokhatuna yon kre haiba pau ama People's Chronicle gi anchor kalam da fongli Nolini Thagazari Rajesh Aroibada Maroiba Pau Amukhana Manipura COVID-19 anabadagi pagalapagi sangsada yankai dasmik mari ohum yore mioisa tukmar pumapan naba phakre Council of Higher Secondary Education Manipur Loba kumsi sahigi class 12 parikya gi lemhoriba subject sing ngasidagi hore amasung malim ki oiba khwaidagi chawba phamung lising tara leiba Sardar Patel COVID Care Center ngarangdagi salaiba hokre pauloi jare